Ukraine gi lan asida nakal animakki oina Lanmi Lakh ani Henna Sikhre US Ukraine gi lan asida nakal animakki oina mioi Lakh ani gi mathakta sire haina US ke senior most general amana phongdokre US Joint Chief of Staff ki chairman oiriba General Mark Millena suggest tawkiba wafam amada conflict asida civilian lising nifu su sire mahak na haiki bada Ukraine Russia gi maikay dage negotiation tawna bagi wafam offer tawrakpa taraga de Ukraine Russia ga wari sananing bagi apamba utkre handaki numit kharani gi matam asida Ukraine Russia ga wari sananing bagi signal pirakre Ukraine gi president Volodymyr Zelensky gi maikay dage de karigumba Russia ga wari sanaba thoklaga de Vladimir Putin bu mafam thadokadabani haina taksin ki bu wafam aduda ahongba lakre New York ta pangthokiba press conference amada General Millena haikibada mai paknaba wari sanaba haibasida Russia amadi Ukraine lan mai pakpa se military gi pambaina oiroi haibadu nakal animakki oina baptana ba machange maramaduna atopa pambai yenglaga lan asi loisana bagi damak wari sanaba mathau tai President Joe Biden gi senior most oidiba general asina haikibada haujik lan asida misi mina thokliba se yenglaga maru oina ningtham thagi matam changlakpa side negotiate tawbage tangai fadaba leire ningtham tha changlakpa matam asida de ingman bana maram oiraga lan songnabagi chang ase hantharakane Russia gi Lanmi Lakh amagi mathakta asiana amadi asogapan nangle masiga chap manaba mawongda Ukraine gi maikay dasu asiana amadi asogapan nangkhre Ukraine amadi Russia laibak anina makoi gi misi mina nangbage masingadu lotuna thamle September thada Russia na update tawkiba wafamda conflict asi hek haukibadage Lanmi lising mangaga chamapan kuntraga taret sire haina phongdokhrabane adubu Russia gi defense minister Sergei Shoigu na de report adu yaningdaba utkibaga loinana asiba miyoising asi hena wanglamgani haikibane ing 1979 dage 1989 fawbada Soviet na Afghanistan da lan sathagibada Lanmi lising taraga manga sikhibaduga changdamna duna yanglakiba matamda Ukraine gi conflict asida siriba Lanmi masing yamna wange Ukraine na casualty gi figure masing ase phongdokte August thada Ukraine gi commander in chief Bailare Zaloni na Ukraine gi Lanmi lising mapan sire phongdokhrabane UN na dinakal ani gi marakta phongdokna rakhiba Lanmi sibagi masing adu thajaningai oide haire US na Ukraine gi damak dollar million chamri laukthokre Washington na Ukraine gi lan gi tengbang pinaba anoba dollar million chamri gi tengbang ama laukthokre amasung madugi sarugoina laibak aduda air defense system amasung surface to air missile sing piragani haina Pentagon na ngahan sagol sel numita laukthokre Ukraine gi civilian amasung maruoiba infrastructure da Russia na akhak palaitana sathariba attack adu ngakthok nabagi damak Ukraine ahenba air defense capability sing mathau tai haina Deputy Pentagon Press Secretary Sabrina Singhana paumi sing da haike US na Ukraine da pigadoriba military gi tengbang aduda short range high mobile Avenger air defense system mari loinana Stinger missile sing yaure Avenger air defense system haidi badude Ukraine da han ba pibane aduga Stinger missile sing adude makoina hanana sizinare tengbang asida Ukraine na pige yakraba HAWK air defense system gi missile sing artillery amasung mortar round sing HIMARS precision rocket launcher singge ammunition amasung atopa nongmay maru million kun hena yaure Ukraine gi khungang amasung town singda yamna kanna kapna re haukiba tha nipan makai hen basida lan songna duna lakliba Russia amasung Ukraine gi marakta handak amana mage position singda landa bagi thabak yamna kanna kansin lakhi baga loinana Ukraine gi town amasung khungang kayada angakpu phangna khut thokna re amasung bomb kapsina bagi thabak su kanna sathari haina pawgi sourcing na haire Ukraine na US da CRAM close-in weapon system PB na bataksin kray handakta Ukraine na tongan ba air defense system sing phangkhraba matung tarak bada ahian ba weapon system kaya amasu PB na bagi damakta thaurang tawkiba cherak asida Ukraine na US da atopa air defense system PB na bataksin kray haina official report amagi matungina phongdok le Ukraine da malem gi khwaidagi chawba plane amuga na sana ba thaurang Russia na thugai kray malem gi khwaidagi chawba plane adugi manufacturer na madu amukhan na sana bagi asiguma pandam ama haibasing yamna lapna laikhre haibasu Russia na
यूक्रेन दा लांदारखिबा दुगी ngalingayda makoigi forcing aduna ahanba maktada plan adu amugana sanabagi thawrangsing adu thugaikhrei Zelensky amasung Sunakna Ukraine da pigedaba defense support ki matangda khanakhrei Ukraine da sathiba khulai supply tawnabagi thawrang leite South Korea na Ukraine da sathiba langi khusu khulai sing pisinabagi thawrang amata khanaba leite haina Irai numita South Korea gi defense minister na amugana sengdokhrei Haujik sathariba lan aduda kipna Russia gi mayokta sisinanaba Seoul na artillery cell sing export tawnaba Washington ga loan na arms deal lama sathanari haiba report amaga mari leinana defense ministry na waphamasi phongdorokhiba nei Ukraine lan haukraba matung tarakpada US amadi Russia na nuclear treaty gi matangda hanbo oina wari sanabada yanaba purakhrei Biden amasung Xi Jinping November 13 da unaduna Taiwan gi wafam khanaraga nei Lakliba November 13 da Chinese President Xi Jinping ga Bali da unaragani haibase US President Joe Biden na media da wangang bada phongdokhrei mahakna media gi miyoi sing unakhiba du da China ge mahaki lengmana baga wari sanagadori badu maru oina Taiwan gi wafam ase khanagani haina phongdokhe G20 summit ki nakoina na Bali da pangthokadaba meeting adu Biden 2021 ge January da office paiba hobadage lusingbani gi marakta pangthokpa ahanba meeting oigadoriba nei press briefing adu da mahak Taiwan bu military gi hiram da ngak sena bage wafamasi kaidana chathagadra amade hiram asigi matang da Chinese leader da hendok henjin tawduna yanaba purakpagi thawrang laibra haina hangbada Biden na haike madudi mahak maram chadana hiram asigi matang da kamen amata pining balaite haike mahakna hanagi Barack Obama administration da vice president oina leiringai manungge matang da palladuna Biden na haiki madude mahakna kayara khana Chinese leader asiga unakhe maduda aihakna mangonda aikhoi competition pame tawigumbasung conflict pamde haina khangankhe president Biden makhata na haiki madude aikhoina henjenba yaroidaba singadu kari kari oigadagi haibase aihakna Xi Jinping dagi khangba pame mahakna paumi sing da US ki aningba pamba sing khangminnabaga loinana China gi maruoiba national interest sing su khangminaba mathau tai haibasida thajai amarom da mahakna makhoi amaga muknaba leibra haibadusu laptop mindagani haike Taiwan gi matang da paladuna Biden na hai hek hobodagi Taiwan doctrine da hongba mata leitre maram maduna ikoina Taiwan gi matang da soidana khanaragani haibasi ayaki thajaba nei aikoina unaba du da fear threat amasung mahaka lamdam adugi atai leibaksinga lainariba marigi matang yauna atai hiram kayasu khanaga nei aroibada tabiriba pumnamakpu thagachare